Ngasidagi hoduna lengak ki mathakta People's Disobedience Movement changsinlagani haina Committee on Mass Protest Against Assam Rifles na phongdokhre hiramasiga mari lenina Uripo Khoisnam Lekai Community Hall da tongan ba mafam singdagi lakpa maira paibi singna saruk yadana pangthokiba paugi mifam amada Committee SG member Sarmila Naustekpam na hai lamdamasida thokliba irangasige waroishin ama puraknaba amadi apunbagi saktam ngaknabagi warep ama lawnaba assembly mifam phamnaba miyamna demand tawduna lakhiba ado lengakna assembly mifam supnagi minute tarani thoi khak famduna loishin kibagi mayokta yaningdaba phongdoktuna praja miyamna lengaki mathakta ngasidagi hoduna People's Disobedience Movement changsinlagani haire Khongjang asigi manung chana Central amadi Paramilitary Force singna panglakpa mateng sing laudaba Central amadi State lengaki makhada thabak puriba employee singna sinthalep kadabani karigumba thabak karamba thoklabadi maduda thorakpa afafategi daita masa masana pujagadabani adumakpu Electricity Department, Water Supply, Medical Department, Finance Department amadi Solid Waste Management Department ki oinadi athingbasi leiroi amade lambi sorokta lengaki amadi security ki gari chatpadasu athingba thamlagani haina phongdorakle ngasi hari batang amasdagi akoi People's Disobedience Movement haujarani akoi movement asida akoi na haupugi oina point ahum khak thamjai ahanba point dudi Central and Paramilitary Forces kaina akoi relief camp amas akoi maitai prajada mithai pizaraga angang themba tawna et makhan ge piraga mateng pangbase akoi ngasidagi laujararoi aduga sigum mateng thelawra relief camp thogasu madu masana daita lawpi gni akoi na khanjai ani suba point da state government amasung central government ki employee khuding makna ngasi dagi sinthale piro masana khangna yum dagi thokla office ka biganu aduga masida yade hain office karam bi thingnaragadi madugi phattaba tholakpa phatta tholakpa daita khuding makto masana lawjagadabani adupu akoina sigi kainosida office ka belep ki khongjang asida department khra de akoina kumthok jari essential public service khra samna pallabad electricity water supply medical financial services and solid waste ki de akoina kumthok jari aduga akoi ki ahum suba point ta maruaina lambi sorokta government vehicles amasung security vehicles chapanga sidagi akoina thinjinjare